लबुक फजबना लोरबनी मैं वखन नुंगाइतरे मचा थोइबीरो तवी हैना चला गया कोई कायदा लंका दा चला गया यौरे मैं मचा थोइबी से गेट तै लाउरगा ममा ममा हाइबा हेलो मैम गुड मॉर्निंग मैम अयुक की मतमने हुजिकसे लुजा माइजना लोरगा लाई थिंग खोरमगा हुजिकसे मचासे स्कूल जतोइनिना दुनी चाखोंगी ड्यूटी चंगजरे टिफिन सेंबा खोटपा चा लोनबा खोटपा दुनी अदो सिगाइना मागी बेटर से नैरा थम्मे आटा की टमाटन से हापगे तइनी दुबे चाक न तलेमे नुंधांग चाक चाना दबसु जाउरे अबदुना दो मचा थोइ चेना ड्रेस सेलो आइना मोंदा पुथोपीरिनी माना पुंगचाइने उदो कोई थुंग थुंगी सेगा सोइना इसै थारी अबा युके को सम मॉर्निंग इसै अदो मचा थोइना एंग न मा ड्रेस सेले को इसो टमाटन से हौगले सुम जाई जाई नने पापा न हौइबा को थारदी मा हाउते आइना चादेबा अदो पापा न हौरगा जाई जाई न खतंग क्रिस्पी वहन बदल माइना होइरगा अचार गदो रोल थारगा पीरेबा को तन से नंबना हापी दुना चफम सु लई आइना नतदी चाक तो लामगनी आइना दो एप्पल सु हापीरे को खरा दो हंदकती कइनो खंगले फ्रूट का से चानिंगक्तरे मा चामंदना को सुमता हाप लेना दुनी कोक साइ माइ टिफिन से दो हबिसु हापचले को फ्रूट से सम चानिंगदी चाजनी आइना दो टिफिन से पैक तौना लोरे अदोनी मैम ब्रेकफास्ट चा कोना लोरे को कोन गसा चाय लेरे दो मचा थोइगी टाइ से पुनम से कनाम हईते मपाजु हईते दो एगिनी आई थममियो अदो टाइ से पुनबी गायना थोइनी मोइना हेलीकॉप्टर से पुथोंगना पाइना साना हन्ना लेरे मचा थोइने कइने मचा थोइगी गसा तविसे जाउ दबा जापो नते मा अदनी स्कूल ना वाली गाड़ी लागत्रे आइना मोसे समाइना मपा मचागा तौना साना लेरे रिमोट से कुइना दी चलोय को रिमोट की माइ हेलीकॉप्टर से पोप पोप ताया बनाइ लेतना दुनी खंगदे क्याम कुइ चटपनो तांगना तांगिबा अदनी कन्ना सानारी नाहाक सानाबा चैना सम कैप्चर त होरे को नुसीना मम्मा हाइदो जाला खंगोय मैम नारक्तगा चंगे सोंदा अहांबदा सानौ जाइना को सोंदा साना लेबा को मचा थोइबीगा से को पानाबदा वाविनी माना फम फम न इंगेबा हेलीकॉप्टर पारिसे मनाक मनाक था लो मामाइदा थेंगनी आइना मा पानाबदा सु वावी हमनियो हेलो मैम चाक थोंबा लोइजारे हुजिकसे मपानदा इना पर्दा की कनो कैकाक से मको कैकाक से पाना से मैं मिनी पर्दा हापचलेको दो ऑनलाइन दे ऑर्डर बुदी तौगी अनौबा अदो हुजिके सम अलेबा हापचले दो मचा थोइबी से मसा नमदरे हंदकती लोक थोंबगा मचिनगा से लोक पोकथोए मनुंगदका दो मपाना हिदा खरा लौरोई कइनो से इतना लोरा मिनी मैम से माइना हापचले कामको सेनी पुंचाइनी मचा थोइबीगा तौबा थबकनिना इदाक से सिसिनेबा सिसे ओइदोइनी चला पूजा गिनी आइना माइ मामचौना थोनबिरकपा पुरी का स्कर्ट का दुनी स्पोर्टिंग दा अया सी पोरई मामा से अमेर पी हाफ तो नहीं पोरा करो थमो चलो थमो मथौ लेतबा से इला होइना सोइरा थमम से पुथोरइनी से आइना अमेर पी हाफ के तौगा छोने हो नारदी केसनबी को तौनु दोम तानु ए केदेनो दा Numai tau no. Ayo. Dom tak. Tau ni. Ya. Che. से हेंदोइनी सुमाइना ला हिदाक से चारसी ला काइनो हिदाक तो काइनो परो चलो हिदाक तो
ꯑꯄꯥꯎ ꯃꯅꯤꯡꯒꯤ ꯎ ꯌꯥꯟꯊꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯊꯕꯛ ꯀꯜꯂꯤ ꯆꯥꯛꯇꯤ ꯊꯣꯡ ꯂꯣꯏꯔꯕꯅꯤ ꯃꯣꯏ ꯅꯍꯥꯛ ꯉꯥꯏꯈꯣ ꯍꯥꯏꯔꯤ ꯎ ꯑꯆꯧ ꯑꯆꯧꯕ ꯂꯥꯏ ꯍꯤꯗꯥꯛꯁꯤꯡꯗꯣ ꯀꯛꯊꯔꯤꯕ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯃꯥꯏꯔꯦꯟ ꯊꯣꯡꯉꯤ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯃꯅꯝꯅ ꯋꯥ ꯋꯥ ꯃꯥꯏꯔꯦꯟꯒꯤ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯃꯥꯏꯔꯦꯟ ꯄꯥꯝꯕ ꯃꯤꯒꯤꯗꯤ ꯈꯪꯉꯝꯃꯅꯤꯀꯣ ꯃꯌꯥꯡ ꯃꯇꯣꯟꯒ ꯍꯥꯞꯄꯒ ꯃꯅꯝꯗꯣ ꯊꯣꯛꯂꯛꯑꯦꯕ ꯅꯨꯡꯊꯤ ꯃꯪꯕꯅ ꯂꯥꯎ ꯍꯤꯗꯥꯛ ꯆꯥꯔꯁꯤꯗ ꯍꯤꯗꯥꯛ ꯆꯥꯔꯁꯤꯀꯣ ꯃꯃꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯆꯥ ꯊꯣꯏꯕꯤꯌꯨ ꯇꯧꯔꯤꯉꯩꯅ ꯀꯔꯤꯝ ꯍꯩꯅꯤꯡꯗ꯭ꯔꯦꯗ ꯑꯃ ꯀꯔꯤꯝ ꯍꯩꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯏꯇꯟ ꯇꯜꯂꯦ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯒ ꯍꯤꯗꯥꯛꯁꯦ ꯈꯔ ꯄꯤꯖꯒꯦ ꯍꯜꯂꯣ ꯃꯌꯥꯝ ꯂꯪꯀꯥ ꯆꯠꯂꯨꯒꯦ ꯇꯧꯏꯀꯣ ꯃꯆꯥꯁꯦ ꯃꯥ ꯌꯨꯅꯤꯐꯣꯔꯝ ꯇꯨꯒꯗꯕ ꯂꯩꯗꯣ ꯃꯄꯥ ꯂꯩꯔꯤꯉꯩꯗꯀꯣ ꯋꯤꯟꯇꯔꯒꯤ ꯌꯨꯅꯤꯐꯣꯔꯝꯅꯤ ꯑꯗꯣ ꯃꯄꯥ ꯂꯩꯔꯤꯉꯩꯗ ꯐꯠ ꯐꯠ ꯆꯠꯊꯣꯛꯎꯔꯒꯦ ꯑꯗꯣ ꯄ꯭ꯂꯥꯅꯤꯡꯒ ꯂꯩꯕ ꯍꯞꯇꯥꯗ ꯄꯨꯕꯤꯔꯨꯔꯒꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥ ꯂꯣꯏꯅ ꯍꯧꯖꯤꯛ ꯄꯨꯕꯤꯔꯨꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯅꯝꯃꯗꯤ ꯅꯝꯃꯛꯀꯦ ꯐꯝꯃꯣꯔꯥ ꯆꯠꯁꯤ ꯂꯥꯎ बाय बाय चला गया खोई ꯀꯥꯏꯗ लंका चला गया बाय बाय ꯍꯩꯔꯦ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯍꯩꯔꯦ ꯃꯥꯁꯨ ꯃꯆꯥ ꯊꯣꯏꯕꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯊꯥꯗꯣꯛꯑꯝꯃꯦ ꯃꯕꯣꯛꯀ ꯂꯩꯍꯧꯔꯦ ꯕꯥꯏ ꯕꯥꯏꯒ ꯇꯧ ꯍꯥꯏ ꯌꯥꯗꯦ ꯃꯥ ꯂꯧꯕꯨꯛ ꯐꯖꯕꯅ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯐꯧ ꯁꯥꯠꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯐꯤ ꯇꯨꯕ ꯆꯠꯂꯒ ꯐꯤꯒꯤ ꯗꯨꯀꯥꯟꯗꯣꯀꯣ ꯊꯤꯡꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯁꯨꯝ ꯐꯤ ꯂꯩꯒꯦ ꯍꯥꯏꯅ ꯆꯪꯉꯦꯀꯣ ꯃꯥ ꯂꯩꯔꯤꯉꯩꯗꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯏꯅꯝꯃꯒꯤ ꯁꯨꯝ ꯐꯤꯗꯣ ꯂꯧꯕꯤꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯉꯣꯟꯗ ꯐꯣꯇꯣ ꯊꯥꯒꯣꯅ ꯈꯜꯍꯜꯂꯤꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯝ ꯐꯔꯅꯤꯆꯔꯗ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯣ ꯐꯔꯅꯤꯆꯔ ꯂꯧꯅꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯍꯥꯏꯅ ꯃꯄꯥꯒ ꯑꯩꯒ ꯈꯜꯂꯤꯀꯣ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯆꯠꯅ ꯌꯦꯡꯉꯨꯔꯦ ꯑꯄꯥꯝꯕ ꯊꯣꯛꯇꯦ ꯁꯤꯅ ꯐꯥꯏꯅꯦꯜ ꯇꯥꯔꯒꯦ ꯍꯥꯏꯅ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯀꯂꯔ ꯇꯧꯔꯣ ꯍꯥꯏꯅ ꯑꯗꯨꯅꯤ ꯑꯗꯨꯒꯩꯗꯤ ꯁꯤꯗꯅ ꯃꯌꯥꯝ ꯔꯦꯁꯇꯨꯔꯦꯟ ꯅꯧꯅ ꯑꯩꯈꯣꯏ ꯂꯪꯀꯥꯁꯤꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯏ ꯀꯥꯡꯕꯨꯅ ꯍꯥꯡꯉꯦꯅꯀꯣ ꯑꯁꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯊꯣꯛꯑꯦ ꯍꯥꯏꯅ ꯑꯗꯨꯒ ꯆꯪꯉꯨꯁꯤ ꯍꯥꯏꯅꯀꯣ ꯆꯪꯉꯦꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯅꯥꯟꯅ ꯁꯥꯔꯝꯃꯦꯕꯀꯣ ꯌꯥꯝꯅ ꯅꯥꯟꯅꯀꯣ ꯑꯗꯨꯅꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤ ꯍꯥꯏꯅ ꯀꯩꯀꯩ ꯑꯣꯔꯗꯔ ꯇꯧꯔꯒ ꯃꯣꯃꯣ ꯆꯥꯎꯃꯤꯟ ꯀꯩꯀꯥ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯌꯨꯝꯗ ꯄꯨꯔꯛꯑꯦꯕꯀꯣ ꯊꯦꯡꯁꯨ ꯊꯦꯡꯖꯜꯂꯦ ꯃꯆꯥ ꯊꯣꯏꯕꯤ ꯀꯞꯄꯝꯃꯅꯤ ꯍꯥꯏꯅ ꯑꯗꯣ ꯁꯟꯗꯥ ꯇꯥꯔꯗꯤ ꯃꯃꯥ ꯊꯤꯅꯀꯣ ꯑꯉꯥꯡꯉꯩꯗꯣ ꯑꯗꯨꯅ ꯄꯔꯞ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦꯀꯣ ꯄꯦꯛꯀꯤꯡꯁꯦ ꯅꯣꯡꯁꯨ ꯄꯤꯂꯤ ꯄꯤꯂꯤ ꯆꯨꯔꯤ ꯑꯗꯣ ꯄꯦꯛꯀꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯄꯣꯔꯛꯑꯦꯀꯣ ꯌꯨꯝꯗ ꯆꯥꯎꯔꯒꯦ ꯍꯥꯏꯅ ꯊꯦꯡꯉꯦ ꯃꯝꯃꯦ ꯍꯥꯏꯅ ꯑꯗꯣ ꯔꯦꯁꯇꯨꯔꯦꯟꯁꯦ ꯁꯤꯁꯤꯅꯤ ꯃꯣꯃꯣ ꯃꯤꯌꯥ ꯍꯥꯏꯅꯀꯣ ꯑꯗꯨꯅꯤ ꯌꯥꯝ ꯅꯥꯟꯅ ꯐꯖꯔꯦ ꯌꯧꯔꯦ ꯃꯌꯥꯝ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯒꯦꯠꯇꯩ ꯂꯥꯎꯔꯒ ꯃꯃꯥ ꯃꯃꯥ ꯍꯥꯏꯕ ꯃꯃꯥꯅ ꯆꯥꯎꯃꯤꯟ ꯃꯣꯃꯣ ꯂꯩꯔꯦ ꯅꯪ ꯆꯥꯒꯗ꯭ꯔꯥ ꯄꯤꯖꯔꯒꯦ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯒꯦꯠꯇꯩ ꯀꯧꯔꯛꯏꯕ ꯃꯃꯥ ꯍꯥꯏꯅ ꯏꯁꯩ ꯊꯥꯈꯤꯗꯣꯔꯦ ꯄꯄꯥꯅ ꯅꯪ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏ ꯑꯩ ꯃꯥꯁꯦ ꯃꯃꯥ ꯈꯥꯏꯗꯣꯔꯛꯑꯒꯦꯁꯦ ꯃꯌꯥꯝ ꯆꯥꯅꯔꯤ ꯁꯨꯃꯥꯏꯅ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯀꯩꯅꯣꯒ ꯂꯧꯊꯣꯔꯛꯄꯒ ꯄꯦꯛꯀꯤꯡ ꯇꯧꯕ ꯊꯣꯡ ꯂꯣꯏꯕꯒ ꯄꯦꯛꯀꯤꯡꯅꯤꯅ ꯍꯥꯎꯕ꯭ꯔꯥꯅꯕ ꯍꯥꯎꯏ ꯁꯅꯥ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯗꯦ ꯅꯪ ꯅꯨꯡꯇꯤꯒꯤ ꯆꯠꯇꯦ ꯍꯥꯏꯕꯅꯤ ꯆꯥꯊꯣꯏꯕꯤ ꯃꯣꯃꯣ ꯍꯥꯎꯕ꯭ꯔꯣ ꯁꯣꯅꯦ ꯉꯧꯁꯦ ꯇꯣꯃꯦꯇꯣ ꯁꯣꯁꯁꯦ ꯃꯥ ꯂꯩꯁꯦ ꯆꯥꯔꯦ ꯃꯥꯏ ꯄꯦꯃꯥ ꯊꯤꯟ ꯇꯥꯔꯦꯅꯦ ब्लाउज से चुप कनागी ꯗꯣ ꯃꯃꯥꯒꯤꯅꯦ ꯅꯪ ꯑꯅꯤ ꯍꯥꯞꯄꯤꯟꯗ꯭ꯔꯕ ꯍꯣꯡꯅ अम्मा का पियो ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯆꯥꯊꯣꯏꯁꯦ ꯄꯦꯟꯕ ꯅꯥꯏꯗꯦ ꯃꯌꯥꯝ ꯍꯥꯞꯄꯤꯔꯁꯨ ꯑꯗꯨꯝ ꯃꯕꯣꯛꯅ ꯑꯃꯨꯛ ꯍꯥꯞꯄꯤꯔꯦ ꯑꯩꯒꯤꯁꯦ ꯃꯨꯜꯍꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯤ ꯑꯃꯨꯛꯀꯣ ꯁꯤꯒꯨꯝꯕ ꯐꯥꯁ ꯐꯨꯗ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯇꯥꯡꯁꯦ ꯚꯤꯗꯤꯑꯣꯁꯦ